emergency oina press meet tawjogdurisi ngarang napi maza sakir naiba amana social media da video ama thaglaga yamna viral chappa aduga mana hariba singdu masagi pendabana haibo rumbi adubu masagi pendabada film forum aina leiriba adigi film da scene chongdana kathoba khunnaisigi alonbu mana ikai khumnaba amta yaudana maran sijalakpa aduga film fraternity gi kambu singje masi misal merai nai magi mahina art acting do oro ibo oro sei mai ibo oro music to oro masana laira ba imung ogira ina khunba imung ogira madu chama nei film forum gi miyeng dadi art ta khoi ina khunba laira ba lete thamoi ina khunba se artist ne logje dubu mang kitang asoi ba yaure mana haibada do hanjan mana film forum bul na miyam do honna ba madu lali 100% magi social media da viral oriba video se yamna langba emotional blackmail to bunena thamjage film forum gi magi digi nabogoma film production gi banner makha da photokodori ba tanta hari ba manipuri future film asigi producer director amasung script writer awna yanaki ba matung inna film asigi story concept design chief assistant director amasung production manager asi panam soilana gimninda thabada akoi ayat pa lektre na mayam da su copy bible amani si producer number 1 da soitorisi number 2 da director ni soitorisi number 3 da sakiran hariba script writer ni aidana masana yajaraba ado story amasung production design concept sina soira pamlamna thabaina yanadana film forum da harauna nuksinana sama thangnaga lotion graba potche amuk marakta ngasi hapta mukki mamangda press meet ama phamaga paper da lana phonge film gi censor certificate ta ming thabi apiraktre film censor certificate da thaba yabam mingse only producer aduga film du certificate pi da phambi ba committee gi jury invitation aduga council authority officer aduga producer gi mindigena censor certificate da thadi si the government gi norms ni minister of information and broadcasting gi makha da leibani central board of film certification se simal lale mana kot tawra thador paji paper khara da thole masi film forum na censor certificate issue tawde magi aran mani marang gi viral du da adigi amana ma film forum tawba diploma course 6 months ki diploma certificate pairama film tamjaraga takpi tambiri bo oja singdona khoi bulana guide tawre ba ma su yauri magi marang video viral chalisiri da film forum na ngasi fauda diploma course tilarana thamagi workshop ok taw gidri yama bada 10 days ma adu lale si pangai da ba wakhal da debagi ma film da nong changa pani film da su khuthaba aham forum gi mangda witness wadana film forum na moi ahum da soi taw the producer director amadi script writer na asakren sina yanadan igre chesibu ma mangon da khoina nampu sasamdaga soi ga tawhanba natraga film forum na minamba oida pada toba film forum bu sel chabai no honba sa masi aran mani si film forum gi site gi ai sangdok sari